Imphal West District ki manung chanba iroi sembada hangba polling booth 10/6 amasung 10/7 da masak khangdaba mioi khara laglaga INC ki polling agent phamba yaroi makoina amuk hana lakpada kariguma phamlam labade madu thorakpa thodokki tekjak masana pujagadabani hairami haibagi wahaudagi polling station aduda achauba irang thokre wafam adu manak nakpa amadi akoibagi miyamna tanarakpadagi polling station aduda thomjinlaktuna EVM amadi VVPAT thugaiduna mang takhankre haire khudakta Central Security Force sing sangsilaktuna phibam adu laksinkhre haire 두 개요!